मी वीडियो नते को आईडी को से एडिट नते को मरमेड की मखुद माले मरमेड की देखी है सारी दुनिया खजिंग सुगुम अचौबसे आंगांग सिनसु याम पामजबने अदोम अदोमसु थोंबियो नेसिसे चानुपाने खजिंग थोंगो खजिंग थोसिदा खजिंग ख यावबिबको अदुदु थोंगो ना आइजेन तबि लोरे अदु थोंगदगी अदु माने फ्रिसांग खुदिंगिने खजिंग जे लेगे ए यारोय सोलांगनि माने कायदन लेहिबो 치마래 틀래 치마 가진 통어 지나보 가진 통어 지나보 만에도 지해 열이게 이 스마일 강대 농아이번 강대 또 통어지 세모스라면 오빠가 세모라 떠그라 난 단다 해도이브라 야로 떠 싱드라 하나 다 하보네 또 포토를 mayamsu hangbirakanibuko kaidi lei kya pi mata pesa mamaduri ko gre kuimangidana ai adudo aigi kanna lebhamdo mo pangi aina namu ama autobus tawhibodo autobus lebhamdo adudaineboko wholesale autobus lei matam nina ko aduda wholesale lei thabam nina wholesale thabam haibni kaithienda di pesa am tangidana adugi wholesale thabamdo ai amu sum tanja saba chatpadana uchara singin yaro uchara keboko adi teo ada kaithiengi yonba khoppadunadi amuk tangidana ado sigi ai wholesale lawo khangmai misu yawngani ko mai sidadi hongiba makut am ta yaw singu makut am ta makut singu makut sa ya da su ka yawni tik le yawrani adai ma hop sawu du di khara di adi na si thadagi su chamani adi yawdana kayam yawduino yaw ꯑꯩꯁꯦ ꯊꯕꯛ ꯆꯤꯟꯕꯒ ꯕꯤꯠ ꯂꯩꯇꯦ ꯇꯜꯂꯦ ꯑꯩꯅ ꯊꯕꯛ ꯀꯣꯡ ꯀꯥꯟꯗ ꯗꯤꯜꯂꯦꯟꯗꯅ ꯊꯣꯡꯒꯗꯕ ꯏꯟꯁꯥꯡꯅꯦ ꯍꯥꯏꯕꯨ ꯌꯥꯗꯦ ꯇꯥꯎꯔ ꯆꯥꯗꯣꯏꯔꯥ ꯊꯣꯡꯗꯣꯏꯔꯥ ꯀꯩ ꯈꯨꯇꯧ ꯇꯧꯗꯣꯏꯅꯣ ꯉꯥꯛꯇ ꯉꯥꯏꯔꯤ ꯄꯦꯊꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯄꯦꯠꯃꯜꯂꯁꯨ ꯑꯗꯨꯝ ꯌꯥꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯕꯔꯞꯀꯤ ꯉꯥ ꯁꯦꯝꯕꯗ ꯑꯗꯨ ꯁꯤ ꯃꯀꯨ ꯊꯣꯡꯗꯣꯛꯑꯒ ꯊꯣꯡꯖꯦ ꯍꯥꯏꯔꯣ ꯃꯀꯨ ꯌꯥꯎꯗꯕꯤꯗ ꯊꯣꯡꯉꯁꯨ ꯌꯥꯏ ꯌꯥꯎꯔꯒ ꯊꯣꯡꯉꯁꯨ ꯌꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯌꯥꯎꯗꯕꯅꯤ ꯉꯧꯕꯗꯤ ꯑꯩꯗꯤ ꯇꯥꯎꯕꯗꯤ ꯃꯀꯨ ꯌꯥꯎꯅ ꯄꯨꯝꯅ ꯇꯥꯎꯔ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯧꯖꯩ ꯑꯩꯗꯤ ꯃꯀꯨ ꯌꯥꯎꯗꯕꯩ ꯇꯥꯎꯕꯅ ꯍꯥꯎꯋꯦ ꯃꯤꯁꯦ ꯀꯣꯊꯣꯛꯅ ꯍꯨꯅꯣꯗꯕ ꯃꯁꯥꯁꯦ ꯁꯣꯛꯂꯛꯑꯅꯤ ꯍꯥꯏꯕ ꯄꯗꯠ ꯄꯗꯠ ꯂꯥꯎꯔꯛꯑꯅꯤꯕ ꯑꯗꯨꯅ ꯄꯨꯝꯅ ꯇꯥꯎꯔ ꯆꯥꯏꯗꯧꯅꯤꯁꯦ ꯋꯥꯔꯤ ꯍꯥꯏꯕ ꯂꯣꯏ ꯅꯪ ꯃꯀꯨꯗꯨ ꯂꯧꯊꯣꯛꯍꯧꯔꯒꯦ ꯅꯪ ꯆꯥꯎ ꯂꯧꯊꯣꯛꯍꯧꯔ ꯃꯀꯨꯗꯨ ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇ꯭ꯔꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯀꯣꯟꯅ ꯈꯣꯛꯄꯩꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯎꯋꯦ ꯄꯨꯝꯅ ꯇꯥꯎꯕꯗꯣ ꯃꯀꯨꯁꯦ ꯆꯥꯎꯅꯕ ꯈꯔ ꯊꯝꯃꯣ ꯑꯗꯨꯝ ꯊꯣꯡꯕꯗ ꯈꯔ ꯍꯥꯎꯕꯅꯤꯀꯣ ꯅꯥꯟꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯃꯩꯗꯨ ꯀꯠꯊꯠꯂꯣ ꯆꯥꯊꯣꯛ ꯐꯠ ꯂꯥꯎ ꯆꯤꯡꯕꯗ ꯂꯥꯛꯀꯗ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯏꯅꯦ ꯌꯥꯝ ꯅꯥꯟꯅ ꯇꯣ ꯂꯥꯛꯏꯗꯨꯗꯤ ꯑꯥꯗꯁꯨ ꯆꯥꯕꯗꯨꯅ ꯑꯗꯨ ꯁꯤꯗꯤ ꯑꯗꯨꯗꯤ ꯂꯧꯊꯣꯛꯅꯗꯦ ꯑꯗꯨꯝ ꯑꯁ ꯀꯅꯥꯒꯨꯝꯕ ꯂꯧꯊꯣꯛꯄ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯂꯧꯊꯣꯛꯇꯕ ꯌꯥꯎꯏꯁꯦ ꯇꯣꯏꯒꯤꯅꯤꯅ ꯂꯧꯊꯣꯛꯇꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯒꯦ ꯇꯧꯕꯗꯤ ꯂꯧꯊꯣꯛꯇꯦ ꯑꯗꯨꯝ ꯀꯣꯟꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯝ ꯍꯥꯎꯋꯤ ꯑꯗꯩ ꯉꯥ ꯇꯥꯎꯕ ꯆꯥꯒꯨꯝꯅꯤ ꯀꯩꯅꯣ ꯑꯗꯒꯤ ꯈꯖꯤꯡ ꯀꯩꯅꯣ ꯇꯧꯔꯒ ꯇꯥꯎꯔꯒ ꯆꯥꯕ ꯊꯥꯏꯂꯦꯟꯕꯨ ꯂꯧꯊꯣꯛꯍꯧꯗ꯭ꯔꯤꯗꯨꯅꯤꯗ ꯆꯞ ꯃꯇꯝꯗ ꯄꯨꯝꯅ ꯁꯤ ꯐꯨꯗ ꯃꯌꯥꯝ ꯆꯥꯅꯕꯗꯕꯨ ꯑꯩ ꯍꯩꯕ ꯊꯤꯜꯂꯦ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ ꯁꯤꯁꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯁꯤ ꯀꯛꯊꯠꯀꯗꯧꯅꯦ ꯁꯤ ꯀꯛꯊꯠ ꯑꯃꯗꯨꯁꯨ ꯀꯛꯑꯝꯈꯤꯔꯣꯏꯅ ꯑꯗꯨꯝ ꯃꯊꯟꯇ ꯄꯨꯛꯂꯥꯎ ꯀꯦꯜꯂꯛꯑꯦ ꯁꯤ ꯁꯨꯃꯥꯏꯅ ꯐꯥꯛꯇꯣꯛꯄꯗ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯧꯅꯦ ꯁꯨꯃꯥꯏꯅꯅꯦ ꯐꯥꯛꯇꯣꯛꯄꯗꯅꯦ ꯉꯁꯥꯏ ꯌꯥꯎꯔꯛꯑꯦꯕ ꯁꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯗꯤ ꯑꯁ ꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯄꯅ ꯐꯔꯦ ꯑꯣ ꯈꯨꯠꯁꯦꯝꯁꯦ 또 ꯃꯌꯥꯝ ꯈꯪꯕꯤꯔꯣ ꯑꯩꯅ ꯍꯥꯟꯒꯩ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯇꯧꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯁꯤꯗꯪꯅꯦ ꯀꯛꯊꯠꯂꯤꯗꯣ ꯍꯥꯏꯗꯤ ꯁꯨꯝꯕ ꯃꯀꯣꯏꯁꯦ ꯀꯛꯊꯠꯂꯒ ꯑꯗꯨꯝ ꯇꯥꯎꯔ ꯆꯥꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯊꯥꯏꯅꯗꯤ ꯆꯥꯔꯛꯏꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯨꯠꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯤꯁꯇꯔ ꯕꯤꯟꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯒ ꯁꯤ ꯀꯛꯊꯠꯂꯦ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ ꯌꯥꯝ ꯅꯥꯟꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯞꯅꯦ ꯈꯨꯠꯀꯤ ꯒ꯭ꯔꯣꯞ ꯑꯁ ꯀꯤꯌꯦ ꯁꯤꯗꯤ ꯂꯥꯟꯒ ꯊꯣꯡꯅꯕꯗ ꯁꯨꯃꯥꯏꯅ ꯎꯞꯄꯒ ꯊꯤꯟ ꯌꯥꯅꯤ ꯍꯤꯡꯆꯥꯕꯤ ꯁꯥꯗꯅ ꯀꯩꯅꯣꯗꯣ ꯍꯣꯕꯤꯠ ꯆꯥꯎꯕ ꯃꯣꯜꯗꯣ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯑꯁ ꯀꯤꯌꯦ ꯁꯤꯗꯤ ꯎꯞꯄꯒ ꯆꯥꯛ ꯊꯤꯟ ꯅꯥꯏ ꯀꯜꯂꯤ ꯍꯥꯏꯒꯨꯝ ꯅꯥꯏ ꯈ꯭ꯋꯥꯏ ꯐꯕ ꯑꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯨꯃꯥꯏꯅ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯔꯣ ꯁꯤꯁꯦ ꯑꯁ ꯑꯩꯁꯦ ꯍꯩꯔꯦꯅꯦꯍꯦ ꯈꯖꯤꯡ ꯁꯦꯝꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯑꯩ ꯋꯥꯏꯈꯨ ꯁꯦꯝꯕ ꯆꯠꯅꯤꯡꯉꯦ ꯋꯥꯏꯈꯨꯅ ꯂꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯝ ꯐꯔꯦ ꯌꯥꯝ ꯅꯥꯟꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯄꯥꯝꯃꯣꯏꯗ ꯁꯤ ꯇꯥꯎꯔꯒ ꯒꯦꯝ ꯂꯥꯎꯅ ꯆꯥꯕꯗꯨꯅ ꯍꯥꯎꯔꯤꯁꯦ ꯈꯔ ꯑꯃ ꯇꯥꯎꯔꯣ ꯈꯛꯇꯧꯒꯦ ꯑꯃꯅꯤ ꯇꯥꯎꯔꯣ ꯈꯔ ꯌꯥꯝ ꯊꯣꯡꯉꯁꯤ ꯈꯔ ꯌꯥꯝ ꯇꯥꯎꯔꯁꯤ The moment of truth. ꯊꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩꯗ
ꯐ꯭ꯂꯥꯏꯠꯇꯒ ꯁꯨꯃꯥꯏꯅ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯀꯣꯜꯀꯇꯥꯗ ꯆꯠꯄꯗ ꯃꯤꯅ ꯄꯨꯔꯛꯄ ꯂꯩꯔꯛꯄ ꯑꯗꯩ ꯇꯞꯄ ꯑꯩꯈꯣꯏꯅꯒ ꯏꯁꯥꯅ ꯆꯠꯄꯗꯁꯨ ꯄꯨꯔꯛꯑꯦꯀꯣ ꯀꯨꯝꯍꯩ ꯑꯍꯤꯡꯕ ꯊꯣꯛꯈꯤꯕꯗꯣ ꯀꯨꯝꯍꯩ ꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯆꯧꯕ ꯂꯩꯌꯦ ꯑꯗꯣ ꯑꯗꯨ ꯁꯤ ꯅꯠꯇꯕ ꯁꯤꯒꯤꯗꯤꯅꯦ ꯍꯣꯇꯦꯜꯗ ꯇꯧꯊꯣꯛꯑ ꯁꯤꯒꯤꯗꯤꯅꯦ ꯑꯩꯅ ꯂꯧꯁꯤꯡ ꯑꯩꯅ ꯃꯣꯏ ꯁꯤꯗꯩꯁꯤꯗ ꯋꯥꯏ ꯁꯪꯅꯕꯅ ꯑꯩꯅ ꯃꯃꯥꯡꯗ ꯎꯠꯆꯈꯤꯕ ꯍꯣꯇꯦꯜ ꯀꯩꯅꯣꯗꯣ ꯀꯣꯜꯀꯇꯥꯒꯤ ꯍꯣꯇꯦꯜ ꯑꯃ ꯎꯠꯆꯕꯗꯣ ꯑꯁꯂꯤ ꯀꯩꯅꯣꯝ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯁ꯭ꯔꯦ ꯍꯥꯏꯕ ꯑꯁꯂꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨ ꯀꯥꯎꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏ ꯂꯝ ꯃꯃꯤꯡꯗꯣ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯊꯥꯒꯠꯈꯤꯕ ꯑꯩꯅ ꯃꯨꯀꯨꯟꯗꯄꯨꯔ ꯔꯤꯜꯁ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗꯩꯗꯨꯗ ꯀꯩ ꯍꯥꯏꯕ ꯃꯨꯀꯨꯟꯗꯄꯨꯔ ꯑꯣ ꯑꯗꯨꯗ ꯃꯩꯇꯩ ꯑꯃ ꯂꯩꯕ ꯑꯗꯨꯗꯩꯗꯨꯗ ꯆꯤꯡꯗ ꯑꯗꯨꯒꯤ ꯆꯠꯄ꯭ꯔꯣ ꯍꯣꯇꯦꯜꯗꯣ ꯑꯗꯨꯗꯩꯗꯨꯗꯅꯦ ꯑꯩꯅꯅꯦ ꯆꯤꯡꯗꯔꯥ ꯑꯩꯈꯣꯏꯁꯦ ꯆꯤꯡꯉꯣꯍꯦ ꯌꯥꯝꯁꯨ ꯐꯩꯌꯦꯕꯀꯣ ꯆꯠꯇꯣꯏꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯂꯩꯕ ꯈꯪꯅꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯝ ꯑꯗꯨꯗꯩꯗꯤ ꯃꯤꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯗꯣ ꯑꯗ ꯑꯩꯅ ꯐ꯭ꯔꯦꯟꯂꯤ ꯌꯥꯝ ꯑꯣꯏꯕꯅꯤ ꯍꯥꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯄꯨꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯆꯣꯠꯅ ꯄꯨꯕꯁꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯐꯪꯗ꯭ꯔꯤ ꯐꯪꯗꯦ ꯐꯖꯩ ꯐ꯭ꯂꯥꯏꯠꯇꯒ ꯁꯨꯃꯥꯏꯅ ꯌꯣꯟꯅꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤ ꯄꯨꯔꯛꯑꯒ ꯌꯣꯟꯗ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯔꯦ ꯑꯗ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯄꯥꯗꯤ ꯍꯥꯏꯔ ꯃꯤꯉꯣꯟꯗ ꯃꯤꯅ ꯌꯥꯔꯛꯑꯣꯏ ꯈꯣꯠꯂꯣꯏ ꯀꯥꯔꯟ ꯇꯥꯏ ꯅꯪꯁꯤ ꯆꯠꯀꯠ ꯆꯠꯀꯠ ꯊꯣꯛꯃꯣ ꯐꯖꯔꯦ ꯑꯗꯨ ꯑꯗꯥ ꯅꯪ ꯄꯥꯝꯃꯦꯅ ꯑꯩꯉꯣꯟꯗ ꯆꯩꯌꯦ ꯑꯗꯩ ꯑꯩꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯩꯗꯧꯋꯦꯒꯦ ꯁꯦꯝꯃꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯦꯡꯁꯤꯜꯂꯦ ꯑꯗꯨ ꯆꯠꯇ꯭ꯔꯁꯨ ꯌꯥꯏꯕꯨꯡꯉꯣ ꯁꯤꯗꯤ ꯌꯥꯝ ꯅꯥꯟꯅ ꯁꯣꯝꯗꯩ ꯐꯀꯠꯄ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯁꯨꯃꯥꯏꯅ ꯐꯛꯑꯣ ꯑꯗꯨꯝ ꯃꯊꯟꯇ ꯀꯦꯜꯂꯛꯑꯅꯤ ꯐꯠ ꯂꯥꯎꯅ ꯇꯦꯛꯇꯕꯤꯗ ꯌꯥꯕꯅꯦ ꯁꯣꯝꯗꯩ ꯑꯃꯨꯛ ꯁꯥꯀꯠꯂꯛꯑꯣ ꯄꯨꯂꯞꯅ ꯂꯥꯛꯏꯁꯤꯗꯤ ꯑꯩꯅ ꯇꯧꯕꯗ ꯁꯤꯗ ꯄꯨꯂꯞ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯄꯨꯂꯞ ꯏꯟꯊꯣꯔꯛꯑꯣ ꯃꯥꯅꯣꯝꯗ ꯃꯃꯥꯡꯂꯣꯝ ꯆꯤꯡꯈꯠꯄꯗ ꯄ꯭ꯔꯤꯗꯦꯇꯔ ꯁꯤꯃꯥꯗ ꯌꯥꯎꯕꯗꯨꯅꯤ ꯃꯀꯣꯛꯁꯦ ꯃꯃꯤꯠꯁꯦ ꯄ꯭ꯔꯤꯗꯦꯇꯔꯗ ꯃꯥꯜꯂꯦ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏ ꯃꯥꯜꯂꯦꯁꯦ ꯃꯤꯁꯇꯔ ꯕꯤꯟ ꯆꯥꯕ ꯃꯑꯣꯡꯗ ꯑꯩ ꯍꯣꯏꯅ ꯆꯥꯒꯦꯀꯣ ꯁꯤ ꯑꯃ ꯃꯀꯣꯏ ꯆꯠ ꯑꯅꯤ ꯀꯥꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯃꯀꯣꯏ ꯑꯅꯤ ꯇꯧꯋꯦ ꯊꯣꯡ ꯑꯗꯨꯗ ꯊꯣꯡꯕꯗꯤ ꯀꯥꯁꯨ ꯌꯥꯔꯦ ꯁꯥꯡꯉꯦ ꯃꯀꯣꯏꯒ ꯄꯥꯟꯅꯔꯗꯤ ꯇꯨ ꯀꯩꯅꯣ ꯀꯥꯏ ꯌꯧꯅꯤ ꯐꯅꯌꯥꯝ ꯁꯥꯡꯉꯤ ꯇꯨ ꯑꯁ ꯇꯤ ꯁꯥꯡꯉꯦ ꯑꯩ ꯅꯨꯄꯥꯅ ꯆꯩꯌꯦꯕꯀꯣ ꯍꯥꯏꯔꯨꯅꯨꯅ ꯑꯩꯅ ꯍꯥꯏꯒꯦ ꯀꯩꯁꯨ ꯀꯩꯗꯧꯋꯦꯒꯦ ꯁꯤꯈꯛ ꯇꯧꯕꯤ ꯃꯣꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯀꯩꯁꯨꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯀꯩꯅꯣ ꯍꯥꯏꯕꯗꯅ ꯍꯥꯏꯌꯦ ꯑꯗꯨꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯒ ꯂꯥꯛꯏꯗꯅ ꯑꯗꯒꯤ ꯑꯁ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯃꯃꯥꯡꯒꯤ ꯑꯃ ꯆꯠꯄꯗ ꯉꯥ ꯃꯌꯥꯝ ꯃꯥꯡꯍꯧꯕꯒꯤ ꯐꯤꯕꯝ ꯋꯥꯔꯤ ꯑꯃ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯂꯤꯖꯔꯛꯀꯦꯕꯀꯣ ꯋꯥꯔꯤꯗꯣ ꯂꯤꯂꯗꯤ ꯁꯥꯡꯉꯅꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯄꯨꯟꯅ ꯂꯥꯛꯑꯦ ꯀꯌꯥ ꯈꯣꯛꯑꯒꯦ ꯀꯩꯅꯣ ꯃꯔꯤ ꯈꯣꯛꯁꯨ ꯂꯣꯏꯔꯦ ꯈꯣꯛꯇꯅ ꯃꯍꯤ ꯈꯣꯛꯄ꯭ꯔꯣ ꯈꯣꯛꯄ ꯑꯗꯨꯗꯤ ꯑꯦ ꯑꯃꯣꯝ ꯃꯥꯏ ꯁꯨꯝ ꯃꯀꯣꯛꯁꯤꯅ ꯑꯆꯧꯕ ꯑꯃꯨꯛ ꯈꯣꯛꯄ ꯉꯥꯡꯉꯦ ꯁꯤꯅ ꯃꯥꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯕꯩꯅꯤ ꯑꯃꯣꯝꯂꯥ ꯅꯠꯇꯦ ꯂꯥꯕ꯭ꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯕꯩꯅꯤ ꯑꯗꯨ ꯑꯩꯁꯦ ꯀꯛꯀꯗꯧ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨꯅꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯇꯟꯒꯟꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯜꯂꯦ ꯑꯩ ꯇꯜꯂꯦ ꯍꯩꯁꯨ ꯍꯩꯇꯦ ꯅꯣꯏ ꯇꯧꯖꯧ ꯍꯥꯏꯔꯝꯕꯗꯨꯅ ꯎꯕꯗ ꯄꯥꯏꯅꯤꯡꯉꯛꯑꯦꯕ ꯍꯦꯛꯇ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯉꯥꯗꯣ ꯃꯌꯥꯝ ꯂꯩꯁꯜꯂꯒ ꯍꯥꯎꯒꯗꯕ ꯉꯥ ꯉꯥꯛꯇ ꯑꯗꯨꯁꯨ ꯅꯣꯛꯅꯤꯡꯕꯅꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯗꯕ ꯉꯥ ꯉꯥꯛꯇꯅꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒꯤ ꯇꯥꯡꯕ ꯑꯩꯈꯣꯏꯅꯒ ꯎꯖꯗ꯭ꯔꯤꯕ ꯏꯃꯤꯠꯅꯒ ꯑꯁꯦꯡꯕ ꯑꯣꯏꯅ ꯎꯕꯗꯨꯗ ꯍꯔꯥꯎꯗꯅ ꯇꯧꯔꯛꯄꯩ ꯃꯃꯤꯠ ꯑꯃ ꯋꯥꯔꯤꯅꯤ ꯀꯦꯟꯈ꯭ꯔꯦ ꯑꯩꯅ ꯈꯣꯛꯄꯗ ꯃꯃꯤꯠꯇꯣ ꯂꯧꯊꯣꯛꯈꯣ ꯃꯃꯤꯠꯇꯣ ꯌꯥꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯕꯗ ꯍꯦꯛ ꯀꯣꯠꯇ ꯃꯃꯤꯠ ꯌꯥꯎꯕꯗꯣ ꯃꯃꯤꯠꯁꯦ ꯑꯁꯤ ꯆꯥꯕꯁꯨ ꯐꯖꯩꯁꯤꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯇꯥꯎꯕꯗ ꯊꯝꯃꯣ ꯀꯩꯅꯣꯒꯤ ꯊꯣꯡꯕꯩꯗꯤ ꯍꯣꯔꯦꯟ ꯃꯍꯤꯗꯤ ꯌꯥꯎꯕ ꯀꯣꯟꯅ ꯍꯩꯅꯔꯣꯏ ꯂꯧꯊꯣꯛꯑꯣ ꯑꯗꯨꯝ ꯌꯥꯎꯍꯜꯂꯨ ꯀꯩꯅꯣ ꯆꯥꯕ ꯇꯨꯀꯠꯆꯔꯛꯅꯤꯌꯦ ꯃꯍꯤ ꯆꯤꯟꯖꯥꯛꯇ ꯑꯝꯇ ꯌꯥꯎꯔꯛꯄꯗꯣ ꯃꯤꯁꯇꯔ ꯕꯤꯟ ꯃꯥꯟꯅꯕ ꯑꯗꯨꯝ ꯐꯠ ꯂꯥꯎ ꯂꯥꯛꯄꯅꯦ ꯐꯠ ꯂꯥꯎꯅ ꯆꯤꯡꯕ ꯇꯠꯈꯅ ꯑꯃꯨꯛ ꯃꯤꯋꯥ ꯇꯥꯗꯣꯏꯅꯦꯕ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯇꯧꯗꯦꯅ ꯃꯣꯏꯅ ꯉꯥꯡꯕꯤꯗꯣꯏꯕ ꯌꯥꯝ ꯅꯥꯟ ꯁꯠꯄ ꯌꯥꯏꯀꯣ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯩꯅ ꯑꯃꯨꯕ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯁꯤ ꯁꯠꯇꯣꯛꯑꯒ ꯁꯤ ꯂꯧꯊꯣꯛꯑꯒꯦ ꯀꯔꯤꯝ ꯅꯠꯇꯦꯅꯦ ꯉꯥ ꯇꯣꯏꯅ ꯃꯇꯣꯡ ꯇꯣꯏꯅ ꯆꯥ ꯀꯥꯟꯗꯦꯁꯦ ꯌꯥꯔꯗꯨꯅꯤ ꯊꯣꯡꯕꯅꯤ ꯀꯩꯝ ꯃꯔꯨꯁꯨ ꯅꯠꯇꯕ ꯆꯥꯕꯁꯨ ꯌꯥꯕ ꯄꯣꯠꯇꯨ ꯃꯤ ꯈꯠꯅ ꯆꯠꯇꯣꯏꯅꯦꯕ ꯅꯪꯁꯦ देखो है सारी दुनिया जापान से लेकर रसिया ऑस्ट्रेलिया अमेरिका ऑस्ट्रेलिया से लेके अमेरिका है để cái này wow được quá nhiều lâu quá kailangan man bro dalawang daling yawon ng hubit sa udo ha देखो है सारी दुनिया dalawang daling yawon si nan thoro si hubit sa udo मरमेट की मखुद माले मरमेट की देखी है सारी दुनिया जापान से लेकर रसिया ये मी kana esi kanu masale Thailand da kanu da siam niramita sumai Phuket ta sai makut upa sumai ta sangal lai hawa mayam da sama nei moi sumai ta makut sathi kizai ni khana ho kanu ko chinjalak chani mayam sembadane ko ai kanam dang haijage ba haidi magi ice to lai yawing ai da dum phatlauna dum sembi ho ba machai maku sumai ta wo timing do ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯥꯏꯁꯇꯣ ꯂꯣꯏ ꯂꯣꯏꯈ꯭ꯔꯒꯗꯤ ꯉꯥꯁꯦ ꯕꯔꯞꯀꯤ ꯉꯥꯗꯁꯨ ꯉꯥꯏꯔꯦ ꯈꯨꯗꯛꯇ ꯐꯤꯁ ꯁꯦꯟꯇꯔꯗ ꯁꯠ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯔꯤꯗꯣ ꯃꯀꯨꯒ ꯈꯣꯛꯄꯗ ꯕꯠ ꯂꯥꯛꯏꯗꯣ ꯑꯗꯨꯗꯣ
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯂꯤꯡ ꯂꯥꯎꯔꯤꯉꯩꯗꯨꯗ ꯑꯗꯨꯅ ꯐꯩꯌꯦꯕꯀꯣ ꯄꯦꯊꯔꯛꯄꯁꯤꯗꯗꯤ ꯁꯦꯝꯕ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯅꯤ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯁꯨꯝ ꯈꯪꯖꯕꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯑꯩ ꯅꯍꯥꯟꯈꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯕꯗꯤ ꯑꯗꯨꯝ ꯄꯨꯝꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯥꯎꯔꯒꯅꯦꯕ ꯆꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯊꯣꯡꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯅ ꯇꯥꯎꯔꯒ ꯆꯥꯕ ꯃꯇꯝꯗ ꯒ꯭ꯔꯧ ꯒ꯭ꯔꯧ ꯆꯤꯛꯑ ꯆꯥꯕ ꯍꯩꯅꯕꯤꯗꯣ ꯑꯗꯨ ꯍꯩꯅꯕꯅꯤꯅ ꯊꯣꯡꯕꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯤꯁꯦ ꯍꯥꯟꯅ ꯀꯦꯝ ꯀꯦꯝ ꯂꯥꯎꯅ ꯇꯥꯎꯊꯣꯛꯆꯔꯒ ꯊꯣꯡꯖꯩꯌꯦꯕꯀꯣ ꯈꯥꯃꯦꯟꯁꯤꯟꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯉꯦꯕ ꯍꯋꯥꯏ ꯊꯔꯥꯛꯀ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯗꯣ ꯀꯦꯝ ꯀꯦꯝ ꯂꯥꯎꯅ ꯃꯀꯨꯗꯣ ꯁꯥꯏꯕꯒꯤ ꯕꯤꯠ ꯑꯃ ꯃꯍꯥꯎ ꯑꯃ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯋꯥꯏꯈꯨꯒ ꯆꯥꯕ ꯁ꯭ꯇꯥꯏꯜꯗ ꯋꯥꯏꯈꯨ ꯑꯇꯥꯎꯕꯒ ꯆꯥꯕ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯅ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯀꯨ ꯈꯣꯛꯑꯒ ꯊꯣꯡꯕꯒꯤ ꯇꯧꯖꯗꯣꯏꯁꯦ ꯁꯤ ꯈꯔꯁꯤꯅ ꯇꯥꯎꯔꯒꯦ ꯃꯔꯤꯁꯤꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯊꯣꯡꯉꯒꯦ ꯃꯤ ꯑꯃꯃꯝꯒꯤ ꯑꯃꯃꯝꯗꯁꯨ ꯌꯦꯟꯕ ꯀꯣꯟꯅꯅꯕꯀꯣ ꯇꯥꯎꯅꯕꯁꯦ ꯀꯩꯝ ꯊꯨꯝ ꯇꯧꯗ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯅꯤꯀꯣ ꯑꯗꯨꯁꯨ ꯍꯥꯎꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯇꯣꯠꯇꯕꯤꯗ ꯑꯗꯨꯝ ꯇꯥꯎꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯊꯨꯝꯒꯤ ꯃꯍꯥꯎꯁꯦ ꯈꯤꯇꯪ ꯆꯪꯉꯤꯗꯅ ꯃꯥꯏ ꯃꯁꯥꯏꯒꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯄꯤꯔꯒ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯕꯤꯍꯧꯕꯁꯤꯅ ꯍꯣꯔꯦꯟ ꯃꯍꯥꯎꯗꯣ ꯍꯦꯟꯒꯅꯦꯕ ꯃꯣꯏꯗꯤ ꯌꯣꯡꯆꯥꯛ ꯍꯣꯔꯦꯟꯗꯤ ꯑꯝꯇ ꯂꯣꯡꯁꯤꯀꯣ ꯍꯣꯔꯦꯟꯗꯁꯤ ꯆꯥꯛꯍꯧꯁꯦ ꯑꯝꯇ ꯍꯌꯦꯡ ꯇꯧꯁꯦ ꯅꯨꯡ ꯑꯣꯜꯂꯦ ꯌꯥꯅꯤ ꯃꯁꯤꯅ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯕ ꯌꯥꯏ ꯌꯥꯅꯤꯗ ꯀꯌꯥꯝ ꯍꯥꯞꯅꯤꯡꯉꯤ ꯈꯗ꯭ꯔꯥꯛ ꯈꯗ꯭ꯔꯥꯛ ꯈꯥꯃꯦꯟꯁꯤꯟ ꯑꯍꯨꯝꯁꯤꯒ ꯇꯧꯁꯦ ꯊꯥꯎ ꯁꯥꯔꯦꯀꯣ ꯁꯤ ꯍꯥꯟꯅ ꯇꯥꯎꯅꯕꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯊꯝꯈ꯭ꯔꯒ ꯊꯣꯡꯅꯕ ꯑꯃꯨꯛ ꯇꯌꯥꯔꯤ ꯇꯧꯗꯣꯏꯅꯤꯅꯀꯣ ꯁꯤꯡꯁꯦꯜ ꯑꯣꯏꯅꯀꯣ ꯃꯃꯤꯠ ꯃꯀꯣꯏ ꯈꯪꯖꯩꯗꯅ ꯑꯗꯨꯝ ꯍꯥꯞꯄꯗ ꯃꯈꯨꯠ ꯑꯁꯥꯡꯕꯒꯁꯦ ꯆꯥꯎꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯎꯕ ꯊꯦꯡꯅꯀꯥꯟꯗ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯍꯣꯇꯦꯜꯗ ꯂꯨꯄꯥ ꯆꯥꯝꯃ ꯁꯦꯝꯗ ꯑꯩ ꯑꯩꯈꯣꯏ ꯁꯦꯠ ꯇꯧꯔꯒ ꯂꯩꯔ ꯆꯥꯗꯅ ꯐꯪꯉꯦ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯕꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯇꯒ ꯌꯣꯟꯕ ꯃꯦꯂꯥꯗ ꯌꯣꯟꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯏꯀꯣ ꯑꯗꯣ ꯄꯥꯝꯃꯨ ꯆꯥꯏ ꯆꯥꯕ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯆꯥꯔꯤꯅꯤ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯆꯥꯕ ꯂꯣꯏꯁꯤꯅ ꯍꯥꯎꯕ ꯃꯨꯜꯂꯦ ꯃꯅꯝꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯈꯖꯤꯡ ꯇꯥꯎꯈꯤꯕꯒꯤ ꯊꯥꯎ ꯂꯦꯝꯕꯗꯨꯗ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯊꯣꯡꯖꯔꯦꯀꯣ ꯑꯍꯥꯟꯕꯗ ꯖꯤꯔꯥꯒ ꯇꯦꯖꯄꯇꯥꯒ ꯊꯥꯗꯔ ꯃꯇꯨꯡꯗ ꯇꯤꯜꯍꯧꯁꯦ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯇꯤꯜꯍꯧꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯎꯟ ꯆꯪꯉꯛꯄ ꯃꯇꯝꯗꯨꯗ ꯁꯤꯡ ꯑꯁꯨꯕ ꯆꯅꯝ ꯑꯁꯨꯕ ꯑꯗꯨ ꯑꯃꯨꯛ ꯉꯧꯕꯤꯔꯅꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔ ꯃꯇꯨꯡ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯠꯄꯤꯔꯒ ꯑꯩ ꯉꯁꯥꯏ ꯈꯥꯃꯦꯟ ꯁꯤꯟꯕꯁꯤꯡꯗꯣ ꯀꯨꯞꯅ ꯁꯣꯏꯖꯔꯦ ꯑꯗꯨꯒ ꯀꯨꯞꯅ ꯁꯣꯏꯔ ꯃꯇꯨꯡꯗ ꯊꯨꯝ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯊꯨꯝꯁꯤꯅ ꯊꯨꯅ ꯄꯠꯊꯅꯕ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯒ ꯍꯥꯎꯕ ꯃꯍꯥꯎꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯁ ꯁꯦꯝꯃꯛꯄꯁꯤꯗ ꯄꯦꯁꯁꯤꯗ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯗꯧꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯆꯨ ꯊꯥꯛꯄꯤꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯊꯥꯛꯄꯤꯔꯦ ꯁꯤꯅ ꯃꯤꯔꯆ ꯄꯥꯎꯗꯔꯗꯣ ꯀꯂꯔ ꯏꯚꯔꯦꯁꯀꯤ ꯇꯣ ꯑꯗꯨꯗꯨꯅꯦꯕꯀꯣ BMCꯒꯤꯗꯨꯗꯤ ꯁꯤꯖꯤꯟꯅꯖꯗꯦ ꯑꯩ ꯌꯥꯝꯅ ꯃꯍꯥꯎꯈꯔ ꯋꯥꯠꯂꯦ ꯑꯗꯨꯗꯨꯅ BMCꯒꯤꯗꯨꯅ ꯁꯤꯒꯤ ꯑꯦꯚꯔꯦꯁꯀꯤꯁꯤꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯝꯈꯤꯕ ꯈꯖꯤꯡꯗꯣ ꯇꯞꯅ ꯍꯥꯞꯄꯤꯔꯅꯤ ꯀꯥꯏꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯇꯞꯂꯞꯅ ꯊꯝꯕꯤꯔꯒ ꯃꯈꯨꯝ ꯉꯥꯛꯇꯪ ꯈꯨꯝꯕꯤꯔ ꯃꯇꯨꯡ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯣ ꯃꯈꯥꯗꯥꯡꯁꯦ ꯑꯃꯨꯛꯇꯪ ꯌꯥꯝ ꯐꯖꯅ ꯇꯞꯅ ꯑꯣꯟꯕꯤꯒꯅꯤ ꯑꯩꯅ ꯅꯍꯥꯟꯒꯩ ꯇꯥꯎꯊꯣꯛꯑ ꯊꯣꯡꯖꯕꯗꯗꯤ ꯌꯥꯝꯅ ꯂꯦꯡꯉꯁꯨ ꯀꯩꯁꯨꯝꯇ ꯇꯧꯗꯦꯀꯣ ꯁꯤꯁꯤꯅ ꯃꯀꯨ ꯈꯣꯛꯄꯅꯤꯅ ꯇꯞ ꯇꯞꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯐ꯭ꯔꯣꯖꯟꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯛꯆꯔꯦ ꯃꯥꯗꯤ ꯉꯜꯂꯤꯉꯩꯗ ꯍꯥꯞꯄꯗꯣ ꯍꯥꯎꯇꯦꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯑꯩꯅ ꯁꯥꯍꯜꯂꯒ ꯊꯝꯖꯔꯦ ꯊꯨꯅ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯃꯥꯡꯗꯕ ꯒ꯭ꯌꯥꯁ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯈꯖꯤꯡ ꯃꯄꯨꯝꯗꯣ ꯁꯤ ꯂꯩꯔꯤꯗꯣ ꯃꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯄꯣꯛꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯒꯤ ꯃꯇꯝ ꯌꯧꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯟꯖꯔꯦ ꯆꯥꯔꯝꯗꯥꯏꯒꯤ ꯇꯥꯏꯃꯤꯡ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯇꯦꯟ 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 ꯋꯥꯎ ꯃꯅꯝꯅ ꯃꯔꯣꯡ ꯅꯨꯡꯁꯤꯕꯅꯦ ꯑꯁ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯊꯣꯡꯕꯅꯦ ꯍꯥꯏꯕ ꯏꯀꯥꯏꯀꯣ꯫ ꯑꯩ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯍꯩꯕ ꯃꯥꯜꯂꯦ ꯁꯤꯗꯤ
ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯈꯖꯤꯡ ꯊꯣꯡꯕ ꯑꯃꯗꯤ ꯈꯖꯤꯡ ꯑꯇꯥꯎꯕ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯌꯥꯝꯁꯨ ꯍꯥꯎꯈ꯭ꯔꯦ ꯑꯩ ꯏꯁꯥꯅ ꯊꯣꯡꯕꯅꯦ ꯊꯥꯒꯠꯆꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯈꯖꯤꯡ ꯁꯤꯒꯨꯝꯕ ꯑꯆꯧꯕꯁꯦ ꯑꯉꯥꯡꯁꯤꯡꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯑꯗꯣꯝꯁꯨ ꯊꯣꯡꯕꯤꯌꯣ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯍꯔꯥꯎꯖꯕꯅꯦ